ngasi phong hiba tongan Manipuri sifong singdigi maru oiba I pausing khongatcharakana Manipur top channel gi maikhaidigi mayamda share tawjagi ahanbada pawama pradhan amadi ZP anina panchayat gargi matangda singdoraktrabadi boycott tawragani association sahi anigi mamangda kairang khomidokta pangthokhiba eviction gi matangda kairang umangi member azad ki manaw nupagi yumbu kairang khomikto panchayat garni haiduna napsinduna kalhauraga hauzigna thabak tawkhidraba SWIC club onthokliba karigino haibudu pradhan Nurjaman amadi zila pariyat Badarudin anina numit humnigi manungda sengdoraktrabadi boycott tawragani haina kairang amadi khomidok sport association gi maikaidigi phungdorakli ngasi press club ta pangthokiba pawmising unabagi thauramda kairang amadi khomidok sport association gi youth secretary Yusuf Ahmad nahai sahi anigi mamangda khomidok ta eviction tawki eviction gi matamda kairang umangi member azad ki manaw nupara yum asi kairang khomidok panchayat garni haiduna banner napsinduna kalauki adubo matam khara leiraga panchayat gargi banner lakthokhraga anti drug committee gi office oina amuk onthoki anti drug office asi mi siba yorakpadigi khoisaunaraba miyamna thugaiki madugi matungna thabak tawkhidraba social welfare information club SWIC haiduna sahi kuntragi mamangdagi lairamlaba club asigi banner amuk hana thesilakhi azad ki yum asi panchayat garni haiduna pradhan amadi zila pariyana kalhauraga karigidama haujingna panchayat gar oina leitribano makna makhatana hai kairang khomidok boundary da matam amada yada kaksa ground haiduna mafam ama lairami kaksa ground asina naha oiriba singbu sana khonabagi ithil piduna drugtagi khunai sibu kannabagi pandam thamlibani mafam asi turel khonungda karigumba amata saba yadi haibadagi eviction tawkhraba mafam amane adubo mafam asida miyoi khrana magi personal interest ta angalwadi sajilakli hauji CM na ground kangadabani sanarosing pukning thakotgadabani haiduna awareness ka piri adubu karamba niyamda maphamasida angalwadi sajilaklibano haibadu mari lenabana singdokpiyu ground asi kanagidaba khurai kendragi MLA L Sushindro amadi minister N Birena yingsinbiyu haina su appeal tarakli haina pawsina su makhatana phungdorakli atopa pawamana sairak phangdringeda BLP biaroi JSC haukiba February gi sachet kunga tareki numidang na thokiba laibak thiba thawdo amada laikhidraba RK Casper amadi miyoi tarena suwan khibada hakthingna senaba longjam gi imung manung gi miyoi taru phagat hibabu thagat pa phungdorakli Joint Action Committee Against the Killing of RK Casper and the Wooden of 7% gi convener na thadorak pasirol amana hai laibak thiba thawdo asida hakthingna senariba miyoi taruki mathakta marik sumna thijinbiduna ain gi oiba matik chaba sairak phanganbiyu haina lenga ki pukning singchilagli thawdo asida senariba miyoi sing matik chaba sairak phangdringagi marakta BLP bidana bahijari karigumba logi oiba matik chaba convict phangdringaida maralaiba sing BLP khrabadi miyamda irang laknaba Barton pibagum thokani aduga hauzik hangduna leiriba singjamai PS ki OC asisu athuba matamna mention biduna hauzik chathariba investigation asida mating panganduna athuba matamda search tohonbinaba JSC gi maikaidigi lenga ke pukning singsilagli hainasu pawsina makhatana phungdorakli atopa pawamana ozoi gumna BJP lenga sairakpa matik nate maki Congress Saba misakni magi mathakta yamna ngangningde borot BJP Manipur Pradesh ki sport cell na sinduna Manipur da ihau ama oiraklaba yauksang sport ki ihau na lamdam sida sanabagi ihau dadi kanaba karisu purakte haiba hiramda nomu yoiba state level open debating competition among si sagolban lakhamneraki community hall phangthokre thauramadu da thangwaibal kendra gi hanagi MLA mainam robot hai hanagi minister ozoina berena lusingba BJP lengak sairakli basi matik nate aikoina amuk magi mathakta sainingde Congress Saba mana phongdokpani haina lawi ozo yamna ikai khumnaba politician amani Manipur gi yamna khanba lusingmani adubo maakti Congress Saba mini mana tawribasi yengba nungaite Congress ki gaikhangam gumna hairakpa oiramlabadi thagalamgadabni maramdi maak asengba Congress ki mini
अतै nganglibasing adudi Congress da amuk lei BJP da amuk lei mafam khangdaba ngaktani Congress ki training loiraga lakpasingbu BJP gi oiri men taba राजनीति अमा थमसी हैबा ताराबदि लाकदोरिबा जनरल इलेक्शन दा मियाम दा बीजेपी लेप मतमदा अनकंटेस्ट थगतपियु मतम सांगना मणिपुर ना ILP गी यहौ हौदुना लाकपा दु ngसिदि बीजेपी गी मतमदा फंगले मसी बिरेन गिलेंगा मतमदा फंगमनि मागना मखा ताना हाइखिबदा थौनाउजम बृंदाना दि ग्रेट इंडियन वुमेन अवार्ड फंगलकपसि नुंगाइबा फावी मसिमक आइगी इमुंग मनुंगदा फंगबगा पांखक ओइरे मसीना ड्रग थिंगबदा मोरल सपोर्ट पीरगने हाइखि ngasi pangthokhiba debate aduda makok mathang takrabasingda lupa lising taraga manga taraga homdoi amadi taraga loinana certificate amadi lengyan su khusinakhi constitutional oina lupa lising ani ni su pikhi hainasu pausina makhatana su phongdorakli pausi lusilakpoina manipur gi wangmada thokpa paung tang mayam hapsaramge Iceland da sahi sanipan gi matungda volcano pokhaikre ahingi atiadu anganba masu onkiba aduga meter sama samagi khujing oiraga asaba mahi labana turel oina sienduna Iceland gi capital Reykjavik manakta volcano pokhaikre mafam asimakta da haukiba sayol khrada record oina lising manga hena earthquake tawkhibadagi malem sinthungna sandorakraba matungda hariba volcano asisu sahi sanipan gi matungda amuk active oirakpani hairi khwaidagi sathiba mawong ama hairabadi pokhai pham manak nakpada mafam singda pollution gi sang yamna wangli amadi akoibada leiriba yum singda sauna akaiba thonkhre haukiba lising ani ga tarada su atopa volcano Aiza Folazopkul haina khangnaba amasu pukhaiki maduna Europe ki mafam kyada amot pasing aduna traffic da yamna sauna akaiba pikhibani adubo Icelandic Meteorological Office IMO na piba report matung ina piba masi kupna senari amadi tholakliba pollution adu tapna hantaraktuna miyoibada yamna sauna akai atoi amadi yumlai kairei singda thoidokpa amang ata thoklaroi haina phungdokkhre hainasu pausina makhatana phungdorakli aduga myam ngasi goinadi pausi matang asai lusinjarage aduga myam da yariba makai hayeng ayu phongwasi phongsingi maruiba i pausin khongga sarakana myam da yangna i pausi piba ngamna bonajrake aduga myam agi YouTube channel sida karigum khudong chada bukhra leibidagi mayam da i pausi ngana piba ngam haudre sigindamakta mayam ngakpi gani haina Manipur top channel gi mekidi gi su mayam da request tawjare masum hauji COVID-19 si India da paksna sandorak pamma oibana sidagi mayam kanminasi sakana PDBS OPC ngakna satminasi haina su Manipur top channel gi mekidi gi su mayam da request tawjare du mayam kainarsi good night and thank you